ngasi phongkhiba tongan ba pausi singamadi social media dagi lokhatpa pausinge update pizeri ahanbada maruiba pau naga taruk amasung kuki tara marigi maraibak tamba ngamdri UNC na thakhiba matam ngarang nungthil pung anida loikhre embos da laikhidarba church ki leader ahum adu thadau ngaktani kuki nate haina thadau NP na phongdorakle Congo da Ebola virus sandorakpada mioi marifu sire Kamjong district da Myanmar dagi changlakpa kuki singna yum amadagi pochai sing hurankhre NSCN na nupi angang amasung religious lusingba singda khut thade haina retire colorin santi sapom na phongdokre pung niphunipal ge manungda phajin khiba naga gi mioi taruk thadurak trabadi rescue operation chataragani haina ZUF ke na phongdokre Tronglaubi ki mihata chongtham bijoina phongdokhiba wafam taraina yengba yaroi numit mangani ki manungda chongtham bijoina miyamda khudam changdam sengna puthokadabani haina kokomi gi maikeidagi akanba wafam thamlakli lisingani nifutare phawbada bharat tagi drug pumnamak muthatnaba pandam thamli haina Amit Shah na phongdokre shutdown pung niphunipal amaga amuk sangdokre NEET UG gi question leak oibada chenaba mioi ama fare Hanta virus asi Thailand da launaganba lainani haina laukthokre NCERT na phongba Northeast India People's History and Culture thingjinkre tuminna laibagi thawongpu pangdabani haina loroidabani haina NACN IM gi maikeidagi phongdorakli Thobal Kaithelda Bisal Mark hangliba mafam sabada phongdoktrabadi akanba thabak lokhalagani haina MC Unification gi maikeidagi phongdorakli Manipur ahum thokna thugaina ba hona bada Maitei Naga Kuki hana halakpani Maitei Masel Naga Masel Kuki Masel amuk hana hanabagi India lengakna sarok silakpa yai haina YK direna phongdokre Modi lengaki aswebagi tekchak pumnamak misam miyamna phugatgadori haina Rahul Gandhi na phongdokre miyamda khoirang khoisauna ba yaba warol thamlakpa yaningde haina MSU na phongdorakli Uyok achobadagi laibak lobagi matangda lana sandokliba asi lepiu haina MD Rafi Khana phongdorakli lamdam asidagi proxy army ni hairiba kuki narco terrorist singbu maru phangna muthatpada yellow purup sing amato oina punjinba mathok jai haina Suraj Kumar na phongdokre Desamna Imphal College ki hojik oiriba phibam yengsilubada awat apa kaya lairamba thengnare haina oinam Romesh na phongdorakli Pambaina lusingba UNLF ka mari lainade phongdorakli Huranba ani fare Petrol diesel gi maman hengalakpagi mayokta mafam kayada khongjang changsinkhre Chief Minister Yumnam Khemchana Kautrukta sariba National Sport University ki phibam sing yengsinkhre Adomna hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hojik pausing amuk sandongna pijari thadau church ki leader ahum hatkibagi thodok matungda kuki amasung naga singna hostess oina phajinkiba singi manungda nakal anima ki mioi taramari punna kunnipal thadorakrabasu naga taruk amasung kuki taramari hojik phawbagi oina mafam kangtri makoigi maraibak kari oiramgadage haiba kana amatana tamba ngamdri UNC gi oinadi kuki singna hostess oina phajinduna thamliba naga taruk adu thadoraknaba government ta ultimatum piduna khangankiba matam ngarang nungthel pung anida loikhre UNC gi maikeidagi di hairiba matam asigi manungda makoi taruk adu thadoktaba tarabadi akanba khongjang changsilagani loinana masida tholakpa afafatagi daida pumba lengakna pugadabani haina mangjaunana lengakta khangankhiba leirabani KSO Sada Hills ki maikeidagi su naga singna phajinduna thamliba kuki gi mioi taramari adu athuba matamda thadorakadabani haina demand tawraduna makoibu phajinduna thambagi mayokda tang 15 amasung 13 ki lonaba ahing nongyai paharaga pung nipun nipal chupna Kangpopi district ta ban lauthokre Mahiroi loop asigi maikeidagi pung nipun-nipal gi total shutdown asigi manungda Kangpokpi district ta makal kudingbaki transport service lekodabani government amsung private school sing yauna government office private institute commercial establishment kudingmak thong longadabani naga singna kuki gi mioi taramari phajinduna thamliba asi yamna chakhutaba mioi ikai khumnababu manghanba amasung rule of law gi mayoktani hairakli total shutdown gi khongjang asi hena effective oinabagi damakta KSO Sada Hills na masigi volunteer sing district asigi mapam kudingmakta deploy tawgani KSO na thamliba wafam
ꯃꯐꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯄꯕ꯭ꯂꯤꯛ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠꯁꯤꯡꯅ ꯊꯕꯛ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇ ꯗꯥꯏꯗ ꯄꯨꯝꯕ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯃꯈꯣꯏ 13 ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯗꯕ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯗꯥꯏꯇ ꯈꯪꯗꯕ ꯊꯧꯑꯣꯡ ꯑꯗꯨꯅꯤ ꯍꯥꯏꯔꯛꯂꯤ ꯀꯨꯀꯤ ꯏꯟꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯥꯒꯥꯁꯤꯡꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯊꯨꯕꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ UNCꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥ 3 ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯉꯔꯥꯡ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯀꯤ DC ꯑꯣꯐꯤꯁ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯈꯔ ꯍꯦꯟꯅ ꯄꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯐꯥꯎꯕ ꯁꯥꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ UNCꯅ ꯄꯤꯈꯤꯕ ꯃꯇꯝ ꯑꯗꯨ ꯂꯣꯏꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯥꯗꯣꯔꯛꯄꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ 3 ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯁꯤꯅ नौना ओइरक्लिबा टेंशन असिगा मरी लेनना सेनापति डिस्ट्रिक्ट की मियाम अमदी नगासिंग सेनापति इम्फाल रोड चतनबा नगा पीपल्स ऑर्गेनाइजेशन की माइकेदगी अपील तौरी इनोसेंट सिविलियन सिंगी सेफ्टी अमसुंग सिक्योरिटी असि यामना नुंगनांगनिंगाई ओइबा फिबम अमदा लैरी नगागी मियोइसिंग होस्टेस ओइना फाजिनदुना थंबगी मतकता मखोइगी ममल यामलबा पुंसी अमसुंग लनथुंगी मतंगदा अकीबा कया अमा मायोगनरी मे 13 दा कुकी सिंगना फाजिनखिबा मियोइ कुन अदुगी मनुंगदा 13 थादोरक्रबसु मखोइ तरुक अमदी हौजिक फावबा कदाइदा लैबनु हाइबा चपचाना खंगद्री मफम खंगदना लैरिबा कोनसाखोलगी नगा मिसम तरुक अदुगी मनुंगदा अनीदी पास्टरनी मरम अदुना मियामना सेनापति इम्फाल लंबीदा चतनबा अमदी मिकुपना हुमसिंगना लैनबा अपील तौरी हौखिबा मे 13 कांगपोकपी डिस्ट्रिक्ट के कोजिम खुल मयादा खुलाई पाइबा सिंगे एम्बोस्ता लैखिद्रबा चर्च की लीडर अहुम अदु थादौ कम्युनिटी की मियोय सिंग ngaktane कुकी अमता नते मरम अदुना लनाई मियोय अमसुंग मीडिया ऑर्गेनाइजेशन सिंगना मकोइबु कुकी नि हाइना लाना मसक ताकलिबदु तौबिगनु हाइना थादौ इनपी मणिपुरना थादोरकपा चिरोल अमना हाइरि चिरोल असिगी मतुंग इन्ना थादौ कम्युनिटी की माइकेदगी थौदो अदुदा थादौ चर्च लीडर अहुम हाटखिबा अदुगा मंगाना सोहनखिबगी थौदो अदु यामना कन्ना यानिंगदे अदुबु थौदो अदुदा लैखिद्रबा सिंग अदु मीडिया सेक्शन खरा अमसुंग लनाई मियोइसिंगना कुकीनी हाइना मसक ताकपा असिना अवाबा तारबा थादौ कम्युनिटी सिंगदा हेना चाइना अमसुंग नुंगाइतबा फावले विक्टिम सिंग अदु कुकी हाइना मसक ताकनबा होनरिबा अकनबा मोंगदा यानिंगदे मरम अदुना मरी लेनबा खुदिंगमकना थादौ मियामगी टॉप टॉपा आइडेंटिटी अदु इकाई खुमनबिनबा अमदी विक्टिम सिंग अदुबु थादौनी हाइना खंगबिनबा अपील तौरी मखोइ सिंग अदु कुकी नत्रगा थादौ कुकी नते लैखिद्रबा चर्च लीडर अहुम अदु थादौ इनपीगी माइकीदगी थादौ मार्टियस हाइना लाउथोकले थौदोक असिगी मतंगदा कुकी ग्रुप खरना पॉलिटिसाइज तौनबा होनै अमसुंग थादौ आइडेंटिटी अमसुंग कम्युनिटी अफेयर्स ता खुद थिंजिनबा होनै हाइरि अरोइबदा स्टेट असिदा हौजिक लैरिबा यामना सेंसिटिव ओइबा फिबम असिदा थोकिबा लाइबक थिबा थौदो अदुना अमुका हेना कांगलोपसिंगी मरकता टेंशन वांगना लैनरे डेमोन्स्ट्रेटिव रिपब्लिक ऑफ कोंगो की ईस्टर्न सेंचुरी प्रोविंस द इम्बोला वायरस संदोरकले हाइना अफ्रीका की मकोक थोंगबा पब्लिक हेल्थ एजेंसी ना ngarang लौथोकरे अफ्रीका सेंटर्स फॉर डिजीज कंट्रोल एंड प्रिवेंशन अफ्रीका CDC ना हाइकी गोल्डन माइनिंग टाउन ओइरेबा वांगवालु अमसुंग रुवांगपारा दा इम्बोला की केस 294 थेंगनबगा लोइनाना मियोइ 4 सिरे लेबाक असिगी हेल्थ मिनिस्टर सैमुअल रोजर कम्बा मुलाबाना फोंदोकिबगी मतुंग इन्ना सकोलसे नुमिता टेस्ट तौबदा इम्बोला वायरस की बॉन्डिबोगियो स्ट्रेट की केस निपाल कन्फर्म तौबा ngamle केस निपाल मक रुवांगपारादा मोंगवालु अमसुंग गोनियादा थेंगनखिबनी लाइचत असि छंदरकपदगी डेमोन्स्ट्रेटिव रिपब्लिक ऑफ कोंगो लेंगाकना पब्लिक हेल्थ इमरजेंसी ऑपरेशन सेंटर हांगदोकपगा लोइनाना मफम कयादा इमरजेंसी रेस्पॉन्स टीम सिंग थमदुना अकनबा सेक्शन थोरांग लखटकरे ओरकलब फिबम असिगी मतंगदा खननबा डेमोन्स्ट्रेटिव रिपब्लिक ऑफ कोंगो युगेंडा साउथ सुदान अमसुंग इंटरनेशनल पार्टनर सिंगल लोइनाना अखनबो मिफम अमा पांगथोकले हाइना अफ्रीका सेंटर फॉर डिजीज कंट्रोल एंड प्रिवेंशन ना फोंदोकरे ख्वाइदगी इहान हानबो ओइना कुमजा 1953 थेंगनरखिबा इम्बोला वायरस असि सेकपीदगी संदोरकपनी हाइना थाजनरी खुदोंथिनिंगाई ओइरबा वायरस असि कोंगोदा संदोरकपा 13 लक सुबनी लाइना असिना नारबो मियोइसिंग का हेना ई थोकपगा लोइनना हक्चांगी कयात पुमनमक फेल ओइरई हौगलकपा मतमदा उथोकपा लायोंसिंगी मनुंगदा लायो हौबा मसल थिंदोकपा हक्चांग चोकथबा कोकसिकपा अमसुंग खनाउ नाबा यावरी फिबम हेंजलकलबा मतम ओबा खोंग हमथबा अमसुंग उनसादा ngangchang ngangna ई थोकपा असिना चिंगबा लायोंसिंग उथोरई हौजिक पावबगी ओइना इम्बोला लायंगनबगी हिदाक मखल अमता पुथोकपा लैतरी इम्बोला वायरस डिजीज EVD ngangthoknabagi बिक्सिन पुथोकपसु लैतरी वर्ल्ड हेल्थ ऑर्गेनाइजेशन WHO की रिपोर्ट मतुंग इन्ना लाइना असिना मी सिहनबगी चांग चादा यांखैनी हौजिक कोंगोदा संदोरकलिबा इम्बोला वायरस की ट्रेन असि भोंडी बोगियो इम्बोला वायरस नि हाइबा खंगले नेशनल इंस्टीट्यूट ऑफ बायोमेडिकल रिसर्च
भाइरसता जिनो सेकेंड तौदुना येंबदा भाइरस असिगी ट्रेन खंगबा ngamlakpani ngarang kamjong district ki thana khunda BSF amadi Assam Rifles ki mamangda Burma romdagi changlakpa kuki singna tangkhul naga singi yumda changlaklaga pochai huran bikhre amadi atai pochai kaya amasu thugaiduna mangan takhalamle hari huranba singsu pharaba matungda police na pukre hari NACN na nupi angang amasung religious lusingba singda khut thade 1950 da lalauba yamna kanba matamda posting chatpada aigi experience ki matung ina thengnarakpani haina retired colonel Shanti Saphomna social media da phongdorakle Kuki militant singna hauzik phajinduna thamleba nagagi micham taruk athuba matamda pung nimphunipal gi manungda thadoraktrabadi rescue operation chatharagani haina ZUF ke na lokthokre Makataba laibak thiba thodokta trong lobida angang ani hatlaga apokpi mamabuna sathina sohankiba kuki militant singi attack adugi matangda songtham bijoina social media da phongdokiba wapam tarai na lawba yaroi numit mangani fawbugi manungda chongtham bijoina kudam changdam sing yauna thokriba thodok adugi matangda miyamda asumba puthokadabani karigumba puthokpa ngamdrabadi chathariba proxy war ni hainariba narco terrorist kuki militant sing asigi collaborator ni haina lauthokani loinana karigumba kudam changdam sing mayek sengna puthoktuna karigumba kuki militant sing chenaramdaba thoklabadi kokomina songtham bijoygi asumbagi damak lepkani haiba wapam phongdokre English singani nifutaret phawada Bharat tagi drug pumnamak muthatnaba pandam thamli haina Union Home Minister Amit Shah na phongdokre Bharat ki security agency sina drug syndicate sing thugainaba lambi yatpa hore amadi masigi pandam masi phangnaba mai pakna sangsilli haiki wapam asi New Delhi da pangtokhiba thoram amada Union Home Minister na saruk yaraduna phongdokhibani mahakna hai drug lalonba haibasi sumnatagi ain amasung shanti raksa ki wafum kakta nate masina samaj ama mahanbata natana tungi mirol da chawna saitheng piri asiguma tamthireba thongsing asi amata oina punchinduna Minaba tangai fadaba lay mahangna makhatana hai nisagi polam sing Bharat tagi zero tolerance haiba thosil adu ngangna chatpaga loinana laibak asida nisagi polam sing gram ama phawa changhalaroi laibak asidagi su gram ama phawa puthokta ba honagani mahangna hai drug tagi lakpa senpam sing aduna terrorist amadi criminal network sing da thadari narcotics ki polam sing phagatnaba amadi drug Kipin sing phananaba matam ko chunaraba intelligence ki pawsing mari leinaba singda khanghanba haibasi yamnamak tangai fade haukiba chahi ani asida Bharat ka mapang oinari ba laibak singi matinga loinana criminal case da chenaba mioi nifu hena laibak asida purakre Kuki Puruki Micham Ching Phajin Duna Thamliba Singbu Thadora Kadabani Haiba Dimanda Kuki NP Manipurna Kaukiba Total Shutdown Ngarang Ahing Nongyai Amuk Hana Pung Nipunipal Amaga Amuk Sangdokre Kuki Micham Taramari Thadora Krabasu Mioi Taramari Di Haujiksu Phajin Duna Thamle Makoibu Thadok Pirakdaba Mari Lenaba Singna Hona Biu Haina Su Kuki NP na Thadorok Pachirol Sinahari Net UG lisingane kuntaruki parikhyada question leak oibada maru oina chenaba mioi ama Maharashtra gi Pune dagi CBI na fare hokiba pung kunmari da lebak asigi tongan mafam singda CBI na thiba humbagi thabak chathabada question leak oibada chenaba electronic gadget sing amadi atai che chang kaya su fagale hari CBI na hai faraba mioi adu hawjik wahang pong chathari mahak chemistry gi ojani hari CBI na question leak oibada chenaba mioi sing Delhi gi court amada puthokлагani question leak oikiba aduga mari lenana farba mioi sing wahang pangi tabak chathari farba mioi ani adu NTA gi parikya gi tabak thoramda yawbani hairi amaromda net UG lisingani kuntaru ki parikya lagliba jun kunma thoida amung hana pangtholagani haina lauthukibani social media ta thadurokpa warol amada agency asina candidate sing amasung makoi gi mama mapa singna NTA gi official channel sing khaktamak yengbina basu appeal tori Malemgi lebak kayada sandoroktuna mipaiba poknariba hanta virus asi Thailand da launaganba lainani lauthokre lebak adugi National Communicable Disease Committee na section thorang lokhatnaba sukhangan kre kariguma virus asina nai haina singnaba miosing pung ahum gi manungda report tawgadabani amadi masigi matangda pung 12 gi manungda thijin homjin bagi thabak chathaduna numit nefoni quarantine tawgadabani hari Thailand gi ministry gi matung inna surveillance hangat hanaba laboratory testing amasung layeng pathap sing kankat hanaba amasung international border da kopna yengsin bagi thabak kankhalan naba khangan khre kanaguma mioi amana mapal lebak ta chaluraba tungda arum laiho hobagi khudam changdam phanglabadi khudakta layenggadabani hanta virus asi laina selaba usek singi samnaruraba amadi makoigi mayung amadi matindagi longnarakpani adum oinamak haujingmaki oina mioibada chandoropagi pawdi laitri
National Council of Educational Research and Training na Manipur gi puwari bu mainland India da lana wanduna lamdam asigi puwari amadi culture bu namthanaba honabagi mami tare haina Kangleipak Students Association KSA gi General Secretary Bablu na phongdokre wafam asi ngarang nungthil KSA gi office da pangthopa pawgi mifam da mahakna phongdokhibani mahakna makhata na hai NCERT na puthokpa North East India People's History and Culture haina mingthonba lairik amada aranba puwari kya isilamba thengnare loinana lairik asimak Manipur University na BA first semester gi mahirui singda pana ba suggest tawramle aranba puwari da yumpham oiba lairik asi matam pumbagi oina lupna thingjille loinana asigumba Manipur gi puwari bu lana uhaliba lairik asibu pana naba Manipur University na suggest tawrambagi maram athubada sengdorakadabani lairik asigi Manipur Jewel of India haina mingthonba chapter da Manipur gi ning tamba ngaknaba British ka kumjali singama chanipan marifutara mathoida chongna kiba Anglo Manipur War NCERT na rebellion ni haina palli adugi mathakta Bir Tikenjajit amadi Thangal General bu British na thori yanduna hatkiba ningsingduna pangthokliba Patriots Day bu May 23 haina iri Nagasing na tumin na layba amasung khangba kanbagi thawongbu pangdabani haina lawroidabani isagi lam amasung saktam ngak senaba matam pumnamakta sem saduna lay haina GPRN gi Ministry of Information and Publicity na thadorokpa chirol amana phongdorakli chirol asigi matung inna Southern Nagaland da maral lejadaba micham kaya sibagi thawdok thokliba asida thamoi sokna nungaitaba poi mapan lebaki miyoi kharana matam kaya gi mamangdagi cookie sing sijinaraga nagagi right manganaba honaduna lakli nagagi mayokta lokholakpa thorang mai pakpa ngamdabadagi proxy war amuk sijinaduna political issue ama ohenaba honarakle cookie singna khangadaba wafamdi makhoiga foreign occupier singa lainariba marisu nongma natraga nongmadi soidana matam loikhigani foreign occupier singi pandam phangnaba cookie singna lokholakliba thorang asi naga pumnamak amata oina khutsamnaba matam oire luraba tanpham asida isagi lam amasung miyam ngak chenaba chapchana thabak lokhatle hairi Thobal Kaitel da Bisal Mega Mart ama hangdoklibasi mafam chabada hongdoktrabadi akanba thabak lokhatlagani hojik lalol itik tawraga nomagi chara tanjari basing yauna micham miyam kham thengna waraba matam asida Thobal district ki manung chanba Thobal Kaitel da anongba Bisal Mega Mart ama hangdoktuna leibak irang thogalibasi tasengna laibak thibani haina lona thingkraba KCP PWGMC Unification ki PRO chingkhaingan mana thadorokpa chirol aman hairi chirol asigi matung inna Thobal Kaitel da hangliba anongba Bisal Mega Mart asi athubada Yamdrabada Thobal Kaitel dagi kilometer 3 rom lapa mafamda hongdoktrabadi Misal Mega Mart ki mathakta akanba thabak lokhalagani loinana achoba Kaitel asi hanghannabagi ayaba pitokpada chenariba Thobal Municipal Council gi officer sing yauna mari leinaba sing numit mangani gi manungda lupka paw phongnagadabani Thobal Kaitel asi hokiba chahi kayadagi ngasi phawbasi Kaitel gi akoibada leiba sing yauna Kangleipak asi gi lalol itik tawjaba miyoi kayana nomagi chara tanduna lakliba achoba Kaitel amani lupna yamna ngaklibadi Kaitel asi mi ka hena yamdabagi Kaitel asida potchai yoliba amadi leiba lakliba singi makhal kayagi gari thampham leitabagi awaba oiri amaromdana nomagi chara taliba lalol itik tawba migi masingsu nomagi hengalakpagi awaba oiribani asigumba tanja asida Thobal Municipal Council gi official sing amadi Thobal Bazar gi laukham lairaktagi RK Norenna Kaitel gi chinkraba mafam asida matau karamna Bisal Mega Mart hangalibano Manipur Fire Department dagi Fire Safety gi oiba No Objection Certificate Town Planning Department dagi Building Plan gi ayaba amadi mari leinaba department singdagi makhal kayagi gari thambagi ayaba lambida mi chikpada khudong thiba thoktanaba safety trafficking gi chana kanglon gi ayaba piraga hangkhibara haiba asisu mari leinaba singna lupta sengdorakadabani Manipur gi ning tamba taleba kangbu sing loisinba amadi Manipur bu saruk kaya thongna thugaiba haibasi yeknaba singi pandam amani Manipur saruk ohum thongna thugainaba honabada Maitei Naga Kuki hana halakpani khara leiraga amuk Maitei Masel Naga Masel Kuki Masel amuk hana hannaba India lengaki saruk silakpa yai asigumba India na siliba thorang asidagi aikoi section minaba chumgani haina Coordinating Committee on Manipur Integrity Kokomi gi convener YK Direna phongdokre wafam asi Kokomi na sinduna
Tauri Pokpolem Lekai de Leba Maira Sangda Lekai Adugi Club Maira Paibi Amasung Miam Golona Kuki Narco terrorist Singi Matakta military crackdown Tau India ki proxy war Kudak the Lepu Yellomi Ntanaba India ki policy Lekodavani Haina Sidin protest Atavada Saruk Yaraduna Waiki Direna Pondukibane Magna High Income Zalisingani Kulundoi Mi Omdagi Maite Yamsung Kuki Irang Tokre Handagna Amuk Naga Amusung Kuki Irang Tokli Irang Asida Mihat Mipun Togduna Manipur Tugaina Bahona Bada Banded interest that Tavaktoba, narco terrorist Singbu Sizinari, Jamdaraba Misum Miam Asibu Amaga Amaga Nungsina Handanaba, Kanglo Purup Sing Asiki Apunbaki, Sakta Madu Tugainaba, India Lagana Leptana Honari, Proxy Wars Ataduna, Manipurge Apunbaki Pangal Asi, Kaibung Tahale, Kanglo Purup Nungsina Handanaba, Asidagi Hendokduna, Purup Manungi, Musing Adu Amuk, Hana Hanabagi Pibam Pawa Lakbayari, Magna Makatan Hai, Ning Tamba Taliba Sing Amadi Manipurge Apunbagi Mapangal Asi, Asuki Matik Kanbana, Manipur Tugaiba Haibasi Ngamloi Haiba, India Lengang Nasukhangi, Maduna, Maram Oraga Manipurgi, Ning Tamba Taliba Kangbusing, Loisinba Amadi Manipurbu Sarukaya Tungna, Tugaiba Haibasi Yagnaba Singi Pandamni, Asigumba Hantaba Taki Lebak, Tugaibagi Chataraki Batong, Asidagi, Equina Ngaktuknaba, Hona Holdrabadi, Yagnaba Sing Tengnabada Awaba Oigani, British na Sataramba, Malaba, Divide and Rule Policy, Asi, Manipur Tugaiba Otokloi, Yagnabagi Tong, Asibu Tengnanaba, Lamdamasida Ladiba Puru Kudingmak, Amato Oina, Punsin Minaduna, Proxy Army Asi, Taktokpa Amadi India, Lengaki Kahen Basing Asi, Lehanaba Hona Minarasi. Petrol amadi diesel mamal lupa ahum hengat kiwa asi Prime Minister Narendra Modi amadi lenga ki policy ni haina Congress na maral sirakli loinana petrol amadi diesel gi mamal da lupa ahum hengat kiwa asina pochai gi mamal hengat laktuna miyamda awaba kya piragani Congress ki luchingba Rahul Gandhi na center government da attack tawraduna hai Modi government ki asoi bagi tekchak pumba misa miyamna pugat gadori haina luchingba asi gi social media platform X da thap phongdorakre panba yabadi petrol amadi diesel gi mamal lupa ahum hengat kiwa asi gi mayokta opposition Party, Trinamool Congress amasung CPIM na singbana akan mamongda yaningdaba wapam kaya phongdoktuna masina pochegi mamal hengatlanduna India gi economic growth ta chogalagani haina phongdokhibani Congress Party gi National President Malik Arjun Kharge na singbana singnasu economic crisis ki awaba ama mayok na hannabagi damak center lengaku maral sirakli lebak asida haujik oiragliba phibam asigi Oina lengak pairiba masel marakta luchingba munabagi wathok matik chadaba amadi achanba ying watpadagini haiduna lebak asida economic crisis ama lahakleba asi paliba lengak asina thoganbani lengaki asoiba aranba kayagi awaba amadi kudong chadaba kaya misam miyamna phanglagani haina phongdokhi Senapati District Students Association के लुचिंग सिंह मरु ओइना SDSA की प्रेसिडेंट ओइरिबा सालोनी Tony bu atamnana target tawduna verified tawdaba amadi miyamda khoirang khosawnaba yabo wahi wata sizinaduna miyamda warol kaya thokliba asi yaningdi haina mau student union gi maiketigi phongdorakli mau student union ngarang thadorokpa chirol amagi matungina achum aran khangdana amadi miyamda khoirang khosawnaba thokanba yabo wafam kaya thokpa asina manipurda miyamna yamna sensitive oiba pibam ama mayoknari ngai tanja asida miyam marakta thajanadaba kangluk masel Marakta tension wahanganba amadi amana amabu tathi tawoina bagi pibam hengalhalagani hari chirol asigi matungina state asida kangluk anigi marakta irang hek thoklakpa haurakpadagi Senapati District Student Association na miyoi bagi yengduna thabak tawbaga loinana naga amadi kuki anigi marakta thokliba irang asisna maram oiraga panduna leirakriba miyoi kaya tekta kaidana thadukhankiba amadi ana layangi matangda mateng kaya pangduna laki mau student union na yaningdaba pungokladuna SDSA gi president Saloni Tony gi mathakta khudam Changdam amata yaudana mahaki matakta siriba maral sing asi laibak thibani asigumba miyamda lana pau sandokpa asina sumnagi miyamgi marakta charangna ba hengalhalagani nungsinadaba amadi khunai amabu khudong thiba tahanaba oina thokani haina makhatari Rajniti ki khudong chabal longna ba manba mongda haukiba numit kharani asida media da Khetri Bengun gi uyop achobadagi lebak lobagi matangda lanna sandokleba sing asi lepiyu makhatana asigumba aranba mongda puthokna ba honaraklabadi aingi mating loragani haina Administrative Committee Khetri Gaw Part 1 gi chairperson MD Rafi Khan apongdokre Khetri Gaw AC gi Administrative Committee gi chairperson sing amadi club tarit ki mihu sing yauna Khetri Awang Lekai KIYC club ta pangthokiba pamusinga unaba amada chairperson Rafi Khan makhatana
hai Khetrigau AC asi hokiba chahida iril amasung kongba turen torban kaiduna thangnana ichaugi awaba ahumlak miyamna mayonaki ichau aduna thangnana leiba AC singi miyamdasu chauna awaba kaya pikibani asigumba pibam asi yenglaga chahi asida thoktanaba Khetrigau gi MLA gi matenga loinana turen torban sing asi semjinnaba uyok achauba asidagi tangai fadana leba kotpagi thabak asi chathakibani masi maranai oina chathakibchu nate nongju tha laktringaida torban sing asi semjinnaba MLA na miyamgi yengduna paikhallakliba thabak asibu kanagumba kharana lana uhanaba honaba haibasi rajniti gi khudong chaba launaba honabani mafam adudagi lauriba lebak sing adu Khetrigau khaktada natana thangnariba lamsing dasu isaudagi ngakthoknaba torban semjinnanaba sijinari makhatana MLA bu lana uhanaba honaba sing leptrabadi aingi oina thabak sing lokhatlamba thabak horagani haiki India lengang lamdam asida proxy army sizinaduna yellow purub singda chatharakliba lal asida yellow purub sing amata oina punsinduna thengnamina ba mathau tare lamdam asidagi kuki narco terrorist singbu maru fangna muthatnaba honaminarasi haina ethno heritage council herikon-gi president Yumkhaibam Surjit Kumar na phongdokre wafam asi GM hall da pangthokpa kunmari rak suba herikon-gi mapok kumonga mari lenana Surjit Kumar na phongdokhibani mahangna hai irang namaram oiduna tongan ba mafam singda changjapam loduna leriba miyoi singda lup asina angamba mateng pangduna lakli masida sunatana tongan ba lamdam asida changchilakpa ihau kayada achoba thodang loduna lakli ngamdam asida tangdu leitadana leirakpa chahi om mapung pharaklaba fawbada Manipur lengang amadi India lengang na irang asi warusin purakpagi mahuta proxy army sizinaduna lamdam asida khundaminariba yellow purub singi marakta nungsina handanaba India lengang na sinba leptri haina phongdokhi Makatarakpa Paulda Imphal College ki principal na college asida matam chana laktaba haibasi yamna laibak thibani haina Desam ki president oinam Romesh na phongdorakli Desam ki thongmi sing na ngarang ahanba oina Imphal College ki oiriba pibam sing yengsin khibaga loinana mahi masing tambaga mari lenana college asida awatpa kaya leiramba thengnarakiba sing adu college asigi campus ta paumi singa unaba amada wafam sing Desam ki president oinam Romesh na mayek sengna phongdokre mahakna hai mahiroi lup asina ai ngarang ayuk pung tararom taba matamda Imphal College asigi haujik oriba phibam yengsinnaba college asida thungki adubu ayuk pung tara dagi class hogadaba subject kharadi class horamdaba thengnaki aduga college asigi principal su mahiroi lup asina unage haiduna changluba matamda leiramkhide principal na matam chana college asida laklamdaba haibasi tasengna laibak thiba amani Desamgi kangbuna college asigi leiriba tongan ba department singda yengsiluba matamda oja masing suna karaktaba amadi mahiroi masing suna class yauramdabagi masisu chauna mami taba thengnarakhi mahakna makhatana hai maru oina college asigi tongan ba marisuba chahigi honors with research ki habliba subject sing asida mahiroi lup asina yengsiluba matamdasu ka masing suna leiramdaba amadi infrastructure mong maril tadana leiramba loinana college asida matamga chunadaba mongda ka macha amada lairik tamhalambagi saktam sing amasu thengnaraki haina pawdamki Irinbung Police Station na lokhalakpa bom pokhaibagi case amada Chennai haina haukiba May 12 da Lilong chajingdagi fare hairiba hidang mayum manja Elias Banerjit asi thogdok asiga mari leinade bom pokhaikibagi thogdok asi pambaina luchingba UNLF ka karigumba hiram amatada mari leinade haina lup asigi Department of Publicity and Education gi secretary Charai Rongba thokchomna thadorokpa chirol amana hairi Petrol amasung diesel ki maman hengalakpagi mayokta Zomato, Blinkit, Swiggy amadi Zipto gi worker singna numit yungbadagi numidang pung manga fawba sinta leptuna kongjang changsinkre online delivery service tawriba company singi worker punamakna kongjang changsinkibana maram oraga online gi kutangda pot leiriba singda chauna kudong chadaba mayokna hanki home delivery service tawriba singi union na thaugi maman hengalakpa asi yenglaga lengak amasung maru oiba digital platform singna sinmi singda kudong chaba khara phangangadabani haina taksinduna lakhibani numit khudingi tongan mafamda home delivery tawriba sinmi sing thaugi maman hengalakpana maram oraga kudong chadaba kaya marum mayoknare tangai fadana thaugi maman hengatpa tarabasu sinmi singi khusuman hanthadana lengak amadi digital platform singna honapam thoi sinmi amana nongju nungsa khaktana nongmoda pung 10 dagina Tara mari fawba mathok pangthoklaga kusumal hanthana phanglabadi home delivery service tawinaba mi leirakloi hairi
ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯧꯇ꯭ꯔꯨꯛꯇ ꯁꯥꯔꯤꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯦꯛꯃꯥꯏ ꯑꯦꯁꯤꯒꯤ MLA ꯍꯩꯈꯥꯝ ꯗꯤꯡꯒꯣ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯃꯗꯤ NGOꯁꯤꯡꯅ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯗꯥꯜꯖꯤꯠ ꯁꯤꯡ ꯆꯧꯙꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯐꯝ ꯑꯁꯤꯗ ꯁꯥꯔꯤꯕꯁꯤꯡ ꯑꯁꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯃꯗꯤ CMꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯂꯥꯛꯄ ꯑꯁꯤꯗ ꯕ꯭ꯂꯣꯛ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯁꯥꯕꯗ ꯆꯪꯂꯤꯕ ꯄꯣꯠꯆꯪꯁꯤꯡꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯃꯗꯤ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯑꯣꯡꯁꯤꯡ ꯌꯦꯡꯁꯤꯟꯈꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯎꯅꯗꯨꯅ ꯁꯦꯝꯒꯠꯄꯗ ꯋꯥꯠꯂꯤꯕ ꯂꯝꯕꯤ ꯏꯁꯤꯡꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤ ꯑꯊꯨꯕꯗ ꯁꯦꯝꯅꯕꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯝꯈꯤ